ꯅ꯭ꯌꯨꯁ ꯄꯥꯎꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯣꯡꯃꯥꯏꯊꯦꯝ ꯀꯥꯖꯜ ꯗꯦꯕꯤꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯆꯪꯕ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯗꯤꯖꯤꯇꯦꯜ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯐꯣꯔ ꯒꯔꯜꯁ ꯁ꯭ꯇꯨꯗꯦꯟꯠꯁ ꯍꯥꯏꯕ ꯍꯤꯔꯝꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯁꯦꯃꯤꯅꯥꯔ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ Empowering the IDPs United Nations Guiding Principles on Internal Displacement haiba hiramda khananeinakre. Loinana Pakistan gi nongpok thangba sarukta ising ichawna miyot chama marifut chama humudra hena sikre. Mapung mabapau Nagasinggi lam sarukta cookie singna German amadi Tiger Road semjilakpa sugi camp thamnaba hotnarakpa amadi popi thajilakpagi mayokta Foothills Naga Coordinating Committee na Nagasingna khundawa mpham singda cookie changba thingbagi khongjang haukhre. Committee asina ngarang ahingdagi jathariba matam kaktaba khongjang asibu sagol aduna Nagasingi tongan ba khul sing fauduna chatliba lambi singda miyam tholaktuna cookie furuki miyoi amata chathandaba haukhre. Nakalamaromda changsiliba khongjang asigi manungda pamdaba Thodok Thokandanabagidamag Mafom Kayada Security Makaidagi Show Akanba Section Tharang Kaya Lakalakli Panbayabadi Ngasidagi Changshiliba Kongjangasi Taminglong None Kangpopi Amadi Senapati District Tongan Ba Ampam Databa Naga Furuki Loop Sing Nasu Sawakani Haina Lautok Nakivasu Lakrabani Amaromda Ban Asibo Sawat Laduna Makan Bileski Kunja Singnasu Kangpopi Amadi Lema Kong Found Nabalambida Lambi Tingbagi Kongjang Sangsenki Naga Singi Kongjang Asina Maram Oiraga Cookie Singi Chatok Sasinda Chowna Chaiteng Piki Yamna Hingsagi or Batabak Shuchata the Vina, Nuaina Equine Hibashi the show, Mapushina Hairi Nico, Hana Kalaga Moina Topi Bese, Moina Amarom the Dharmarom the Hardy Christianity Amarom the Lakse had the Dharma the show Migi Nintogi Kubamulo Haba later Banana Moina Shadudu Tabak Amatoge Habataradi Lam Damdugi Mapudugi Ayaba Laura Tabak to Tobio and Hygienic State asida ngashisu mioi ama nongna COVID positive oiki mioi tarahumde COVID test tobada mioi ama COVID positive oiramki mioi ani na nava fadina discharge tawkre hauzik active case ta mioi tara nipan leiri panba yabadi chahi sigi June amadagi ngasi fawbada state sigi tongan district tagi apunba mioi chahum kuntare COVID positive oikre mioi chahum mapan na nava fakre hari India gi oina active case chamli marifutara leiri State asida paliba lengak natraga state aduda leiriba ULB gi miu singna paikhalakliba thabak amadi semliba niyam kaya asi lamdamasige praja singi yaifunaba ngangtani lawmaker singna miyam gi yaifunaba gi damakta semjariba niyam law sing asi ngakna niyam gi oiba Miyam gi oiba chakwa thaurangi thabak sing paikhat minasi haina ngasi Unicast amadi Delhi Kaksing Society Dex na senduna pangthokiba kaksing gi oiba chakwa thaurangi khananainaba mifam amada caretaker chairperson KMC Naurem Sanjay Kumar na Tharomapu gi warwal piraduna phongdokre ngasi khananainaba gi mifam aduda athoiba mithungen oina MLA Kaksing M Rameshwar amadi Tharomapu oina caretaker chairperson KMC N Sanjay Kumar na saru yaki Tharomaduda panelist sing oina P Somarendra advisor Jangbo, KSS Dharmadas, AKCCC Kaksing, M Brozen President Yuko Kaksing Wairi, Waiba President Meetei Committee, Shujit Khetri Mayum Secretary Adamna, Amadi Moderator Oina Dr. Nongmaithem Manisandrana Saruk Yaki. Khananainabagi mifam aduda lack of vision, lack of planning, Amadi lack of sharing na town planning da pirak liba chaitheng noina na kaksingi oiba master plan sea waste management building bylaws amadi road waste amadi ithailo khongi maramda tongan ba mot kaya phongdok aduna kupna khanna nainaki khanna nainaba adugi manguina na category ani thongna pangthokiba painting competition da makong mathang taraba mahiroi singdesu mana matum lanthokuna mahiroi singbo pokning thawatki Bar Council of Manipur na sinuna nomagi oiba legal education program amang asi district
Court Complex Kaksingda Leiba Kaksing District Bar Association Office the Pangthokre Ngasigi Tharomaduda Bar Council of Manipur gi Legal Aid and Legal Education Committee gi Chairman Koizam Modusudon Judicial Magistrate First Class Kaksing Nirasimnam Kaksing District Bar Association gi President Nomaithem Modu Bar Council of Manipur gi Secretary Dr. M. Basanta Kumar Sharmana Tharomapu Singh Oiki Aduga Bar Council of Manipur gi Member Nongthongbam Elizabeth na Professional Ethics Haiba Hiramda Council asigi Member Naurem Binodini na Rules of Laws gi maramda Resource Person oina wangang ki Guru Siksha Parampara gi Makhada Mahila Sangit Association Kaksing Khunyai Lekai ne sinduna Cultural Awareness Program among asi MMS Genius Academy Kaksing the Pangthokre Taramanduda MMS Genius Academy Kaksing gi Principal KSS Ranjan na Athoiba Mithung Scholar and Cultural Activist N. Chandramani MMS Genius Academy Kaksing Founder A. Amutombi Amadi M. Memana Akhanaba Mithung Sing Loinana Mahila Sangit Association Kaksing President M. Sanatombi na Tharomapu oina saru yaki Tharomaduda Mahila Sangit Association Kaksing Saisakpa Singna Gauranga Babi Sankritana Miyamda Utpaga Loinana Wangang Loisingna Hauziki Matamda NAP 2020 Lakpaga Loinana Co-curricular activities Kayagi Kanabak Kanglakpadagi school singdashu vocational course kaya hapsilakli course sing asigi kanaba mahiroi singna lominasi school nasu matam gi oiba paikhalakliba course singda saru yagadabani haina su phongdoknaki Digital Electronics for Girls Students Haiba Hiramda Nomagi Oiba Seminar among State Takyalda Leiba Government Polytechnic Campus ta Leiba IEI Manipur State Branch Seminar Hall da Pangthokre Institution of Engineers India Manipur State Branch na sinduna pangthokkiba seminar aduda Mahiroi Yankai Hembana Saru Yaki Manipur Institute of Technology ge Principal Professor Dr. N. Basanta Power Grid Corporation of India ge Senior Deputy General Manager Waribam Amarjit IEI Manipur State Branch ki Chairman L. Swamikanta, IEI Manipur State Branch ki Honorary Secretary Dr. T.A. Savasandra Amadi, one-day seminar on DEFGS ki Convener R.K. Naujingnen Meetei na Tharom ki Maru Oiba Mithungnen Singh Oina Saru Yaki, Tharom aduga Marilena na seminar aduga Convener R.K. Naujingnen Meetei na hai, lamdam asigi nupa amadi nupi singna technology ki lamdat changbagi chang asi nupi na aduki matik watli, masi hengat na ba digital platform technology na piriba kanaba kaya asi high school level dagi hauraga training pangthoklaga digital electronics digital device sijinnaba hayanaba gender seminar asi pangthokpani loinana tharom asi makha tana tongan ba mafam kaya dasu chathakigani haiki payment system da bauta cashless when another the paperless when another administration department things that shinlay ba mayam se digital kan sing so kana sakuna na ban honor ko still honor targa su marak tu danga sai kep se tum lay aduna facility tu pangba sin da kangbo ma pang Empowering the IDPS United Nations Guiding Principles on Internal Displacement Haiba Hiramda Nomagi Oiba Khanani Nabagi Tharom among State National Research Center Building Naurem Sanazaba Public Library Hall Kanchipur da Pangthokre National Research Center Youth Collective Manipur Amadi Manipur International Youth Center Ahum Napuna Kusamaduna Pangthokpa Tharomaduda Dr. Safam Dilikumar Assistant Professor Department of Law Manipur University Dr. Malem Mangal Assistant Professor Symbiosis Law School Symbiosis International University Pune Amadi Thongam Ajit President National Center na Tharomapu Singh Oina Saru Yakiba Donana Lanjalaki Ba Kangpokpi Dagi Lifeacom Evo Choba More Bazar Wat number 6 Khonang Thaba Lekai Dagi Kurai Jam Khamba Meitei Churachampur Kumu Jambat Lekai Dagi Naurem Rojita Leimana IDP Shina Tengnani Bakudong Chadaba Kayagi Matang da Wangangki Tharonga Mailena National Research Center gi President Thongam Anjit Nahai Ing na chukna lejaramba Manipur asida khanghaudana tholakpa achoba laibak thiba wathokna lamdam asigi lanjadraba irecha kaya awaba mikap mirau kholgalwina ba koichen chenduna lenjoriba singi awaba kaya da tongan ba kaya na tengbangli adubu maduna mapung faba oirak tabagi wakhalon kaya phongdok
रखपदगी यूनाइटेड नेशंस ना पीबा IDP सिंगी गाइडलाइन सिंग अदुगी मतुंग इना अखोइना करी तौबा याई हाइबा अदु खननबगे पांदमदा पांगथोकपा थरम अमने फोंदोखी ngasiगी थरम अदुदा डॉक्टर सापम दिलीप कुमार असिस्टेंट प्रोफेसर डिपार्टमेंट ऑफ लॉ मणिपुर यूनिवर्सिटी ना IDPS एंड डोमेस्टिक लॉ रेमेडीज अमदी डॉक्टर मालेम Assistant Professor Symbiosis Law School Symbiosis International University Pune na UN Guiding Principles on Internally Processed and Manipur IDPS haibar hiramda wa ngangki loina UN na piriba guidelines sing adubu tongan balonda handokpa larik amaso fongki अदुगुम्बा यूनाइटेड नेशंस नत्रगा अतोपसि जबन करि थाबा याई मेमोरेंडम करि पीबी याई हाबिगी मतंगदा ngasi अदुगुम्बा नोमल ओइबा खनजबनी अदुगा ngase nongthil jiri bangi bawpurada laiba Congress office mamangda AJMP waset Jimwal WWOK equal MSF Desam KSA एम्स अमदी शुकना सिंदुना डाइ सेंटर जुरीबांग डिस्ट्रिक्ट थंबियो हाइदुना वकत मिफम खंख्रे वकत मिफम असिदा महिरोइ सिंह अमदी मैरा पाइबी सिंह सरुक याकी वकत मिफम असिगे मतांगदा वासेकी प्रेसिडेंट एंड निबारानी ना हाइकिबदा मणिपुर के गवर्नर बु हिरम असिदा पुनिंग चिंसिंजरी लोइना आइखोइगी अनौबा चीफ सेक्रेटरी बुशु पुनिंग चिंसिंजरी आइखोइना ngasi फमजरिबा वकत मिफम असि जुरीबाम हारिबा डिस्ट्रिक्ट असि मणिपुर की मनुंगदा ख्वाइदगी हेना लापा डिस्ट्रिक्ट अमनी मरम अदुना डाइस हाइबा सेंटर से अखोई की जुरी बामदा अदुके मतिक मथौ ताई मरमदी अखोई हौजिक डाइ की ट्रेनिंग इम्फाल दा चटलिबसी लापा मफम ओइबदा नतना खुदोंग चादबा कया असु ओइ हाइकी ngasiगे वकत मिफम दा सरु याकी बी जिमवा की वाइस प्रेसिडेंट PA सांतिबला देवी न हाई मणिपुर के लेरिबा डिस्ट्रिक्ट सिंगदा डाइ की सेंटर लोइना थमख्रे अदुना जुरीबाम डिस्ट्रिक्ट तसु अथुबदा डाइ की सेंटर अमा थंबियु लोइना ओजा सिंगना इम्फाल ट्रेनिंग चटपदा खुदोंग चादबा अमदी ओजा वाटपदगी महिरोइ सिंगदा अकाइबा ओइ मरम अदुना मरि लेनाबा अथॉरिटीज सिंगना हंदक लिसिंगने कुइमंगा की सेशन नंगनाबा जुरीबाम डिस्ट्रिक्ट डाइ की सेंटर थंबियु हाइना फोंदोखी ट्रेनिंग जसु मतमदा छात्र सिंगा सुकी मति मांजे हाबदी स्कूल सिंदा ओजा से सुकी मति वाले हौजिक से वाट पसे में पंगम दिमुनिस्ता करी नमो फना बे ट्रेनिंग नि दाकी ट्रेनिंग ने ना चतबा मतमदा ओजा सिंगी अवार्ड पसे छात्र सिंगा सुकी मति मांजे बचने मरम ओरगा अथुबा मतमदा यारगदी 2025 की सेशन हौबन नंगनबा दाकी सेंटर मा अथुबदा जिबामदा हादोपिउ हाबसे सरकार मेन सिंगी Coalition Against Drugs and Alcohol kadana nisang sitnak ngalingai matamdagi nisagi mayokta chatharakpa campaign ge saruk ama oina amasung Manipur khunaida nishana piba setheng singbo pakthok chauthokna wakhal khanthaminabagi saruk ama oina ngasi nomagi oiba awareness program ama Khongman John 5 Community Hall da pangthokre nisana khunaida piba chaitheng amasung masibu thingbada miyamgi thodang haiba hiramda pangthokiba awareness program aduda Hizam Priyo Kumar President Kada Athokpam Birendra President Social Workers Congress Khongman Puyam Leibak Leima President Miyamgi Yaifanufi Loop Khongman John 4-5 amasung Sambanduram Inautombi Vice President Kada Imphal West Committee na President Members Sing Oina Saru Yaki Amadi Awareness Program Asigi Resource Person Oina Takhelambam Gitchandra Meetei Secretary General Kada Namaru Oiba Maru oiba nishana sokhanba kayagi matangda wafam kaya thamkhiba loina mahakna makha taraduna haikibada haujik ki matamda maira paibi sing asi mapangal sonthabagum tawi masi aphaba khudam nate maira paibi leibana nisha chawa khara khajaktang oirabasu hantha hanba ngamnibani maram aduna ima singna naha singna ngaushinariba sing nisha chariba sing asi aikhoi gi tungi miro singi khallaga tangai fadana thingba ama changi amaramda nisha thingbagi khongjang asi ima maira paibi singi marakta politics yaushilakpana maram oiraga thamoi singa thabak pangthokpa ngamdre na aikhoina tangai fadaba ꯑꯩꯈꯣꯏꯒꯤ ꯕꯣꯠ ꯑꯗꯨ ꯈꯛ ꯊꯥꯗꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯃꯥꯒꯤ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ प्रजाꯁꯤꯡꯅ ꯅꯤꯁꯥ ꯊꯤꯡꯕꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯊꯥꯖꯗꯕ ꯑꯃ ꯑꯣꯏꯅ ꯎꯍꯜꯂꯤ ꯃꯁꯤ ꯇꯧꯕꯤꯗꯕ ꯐꯩ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯅꯤꯁꯥ ꯆꯥꯕ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯗ ꯅꯤꯁꯥ ꯆꯥꯒꯅꯨ ꯍꯥꯏꯕꯗ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯊꯑꯣꯏꯅ ꯇꯥꯕꯤꯗꯦ ꯂꯧꯕꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯑꯐꯕ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯇꯉꯥꯏ ꯐꯗꯅ ꯅꯤꯁꯥ ꯍꯥꯏꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯕ ꯃꯊꯧ ꯇꯥꯏ ꯍꯧꯖꯤꯛꯀꯤ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯈꯣꯏꯗ
tamningba hainingba matam oibana mama mapasing amadi ojasingna yamna cheksinna senabiduna afaba lambida lamjingbiba changi maram aduna nisa natraga yu thakpa mapasingna makhoi angangsinggi mamangda yu phongna thakloidabani mashina makhoida test tawninglakpagi wakhalon poklakpasu yai haina phongdokhi. A memorandum for inclusion restoration of Meetei community in the list of scheduled tribes of Manipur haina mingthomba larik ama haunabi matung inna ngasi kaisampake nintaipa chuthekta leiba Directorate of Information and Public Relations DIPR gi auditorium hall da phongkhrei. Meetei Tribe Union MMTU nasinba tharomaduda Imphal West ki Adaksha Laishram Bovi Meetei Tribe Union ki President Salam Gaura Kishore Singh amadi Imnam Premananda Singh Head and Associate Professor Department of Law Manipur University na athiba mitung tharomapu amadi akhanaba mitung oina saruk yakhi ngasi phongliba larik aduga marilana Meetei Tribe Union ki Secretary Administration Mutum Churamani na hai MMTU na ngasi fawba tongan ba larik sing social economic survey report ethnography of Meitei deletion of cookie from SG haiba mamang da phongkhrei maru oina ngasigi larik asi ariba British ki larik iba mayam amadi a forward researcher akhang ahai mayam na takpiramba thamlamba mamangai gi record sing research taro matungda phongbo amakhakni Hariba larik asi Meitei Tribes Union Research and Documentation Cell gi Chairman Yugendro Singh na luchingduna furup asi damakta thawai hakchang yauna kanna hotnabadagi mai pakna ngasi phongba ngambani larik asi da maru oina lamdam asida illegal immigrants sing na changshin laklaga aranba mayam ama achumba saraga hawrak liba angang singda tambiba aduga achumbana karino khanglamdaba sing adu larik ashina mateng oiraga achumba karino khanglagani ingkhalak liba naha singdasu syllabus ta yaudaba maru oiba singshu tambiba fanga tangai fade haraduna aikhoigi history da manipulate tawduna aranba mayam iriba sing adu asengba khanghanaba larik ashina achawo mateng ama oiragani phongdokhi ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯩꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯧꯖꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯩꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯁꯤꯒꯤ ꯆꯪꯉꯛꯑꯀꯥꯟꯗ ꯐꯣꯜꯁ ꯁ꯭ꯇꯣꯔꯤ ꯃꯌꯥꯝ ꯑꯃ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯑꯆꯨꯝꯕ ꯁꯥꯔꯒ ꯃꯈꯣꯏꯒꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯗꯩꯗ ꯇꯝꯃꯒ ꯂꯥꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯅ ꯑꯆꯨꯝꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤ ꯈꯪꯗꯗꯅ ꯂꯩꯔꯝꯕ ꯃꯗꯨ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯁꯣꯏꯗꯅ ꯑꯆꯨꯝꯕꯗꯣ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯒꯅꯤ ꯍꯥꯏꯅ USA gi Birmingham da June 28 tagi July 3 fawba pangthokiba World Police and Fair Game 2025 ta arm wrestling both left and right masangna da gold medal lawrakhrabi Soram Rani bu taramna oktuna pukning thawaikrei sanarwai ashina Imphal International Airport ta yawrakpaga kumbi SC gi MLA SPM Chandrana lusingduna miyamna taramna oki mapan suba IRB gi SI rank ta thabak tawribi Bisnapur district ki Ithai Wapokpi dagi Ranina tournament aduda mai pakna hotnabada khudong chadaba kaya thengnakhi adumapu mahakna mai pak ngamba sida nungaiba fawi tungi career de shu hena mai pakna ba honaki gani haiki sanaroi ase bo taramna opaga mainana MLA Premchandrana Rani gi achievement ase gi matung inna mahaki service ashuda ahen bakari tawba yabagi haiba du marilina basinga tanagani loinana Rani na sport ki lamda kanna hona duna larok libe achievement ashina harok liba sanaroi singdesu ithil piragani haiki Hanagi Union Minister of State External Affairs and Education R.K. Ranjanna Champu Khangpok Floating Village ki miyamna tangai fadana emergency ki ana ay yarakpada shujanaba all Loktak Lake Area Fisheries Union Manipur Alafum Tangada ambulance kusin nabagi tharom ama Tanga Chungdak Community Hall da ngarang pangthokre kumjali singani kulumdoi kunmari gi MP Local Area Development Fund dagi hanagi MP shina Bisnupur District ki Loktak Patta nga fabana maru oiba sinpam ama oijariba ngami singi oiba union asida ambulance Baduda Alamfung Secretary Oinam Razen Atay Maru Oiba Mioi Kayaso Saruk Yakibadudha Hanagi Union Minister R.K. Ranjan na Fongdo Kibada Lotak Pata Tangdo na Hingliba Ngami Sinmi Kay
kaya nonglei nushit lakpada iraknabadagi khudongthiba yaukhiba amadi mironbi nupisingna hospital tamna pukhalakpada awaba khudongthiba kaya mamangda yaukhiba kaya adudagi kharada oirabasu makoigi punshi kananaba haiduna maru oina ambulance asi alafumda ngasi kushinnabani masi fajana sijinnabiro ana ayek yaudabasу oirashanu masina aikhoigi thawai kangadoribani haina khanduna yamna chekshina sijinnasi ngasi miyamna kushinnajariba ambulance asi mathau taba equipment sing chap chana yaurba matungda charakna lupa lakh kun henbagi potlamni makha tana champo khangpok village ke miyam gi damakta bio toilet amadi drinking water gasu marinaba singa tanaraga pinanaba thawang tawani loinana thanga gi oina garbage e-rickshaw amasu piragani haiki tharomduda alafunge secretary oinam rajena thanga gi praja miyam amadi ngami miyam gi khanbi duna ambulance kusin nabirakpa asi matam leiba khibikta ozagi tawima kaujaroi haininga leitana thagali haiki MGNREGS की शनबा चाही लिसिंगनी कुनमरी कुनमंगा PAODAM की शनबा चाही लिसिंगनी कुमाथोई कुनिथोई अमदी लिसिंगनी कुलुमद कुनमरी की सोशल ऑडिट ग्राम सभा संगाई प्रोमोमांग ग्राम पंचायत हियांगथांग सिटी ब्लॉक इम्फाल वेस्टना सिंदुना क्वाकैथल कोंजंग लेकाइदा लैबा पंचायत भवन दा पांगथोखरे थरमदुदा Ombudsman Imphal West की official saying MGNREGS की job card holder amadi PAODAM beneficiary singso saru yaki tharonga maidana Ombudsman Imphal West की staff yumnam lasman na phongdokibada India की khungang da leiba lairaba pankhai gi manung da leiba miyoi singna MGNREGS की makha da thabak suduna makhoi gi seminon fagat pada mateng oire amadi PAODAM G makada India gi pakkap yum lejadaba miyoi singda hariba scheme ashina yum sananaba mateng pidi ngasi pangthokliba social audit gram sabha ashina MGNREGS abadi PAODAM makada haukiba chahida pakhalakiba thabak tharom singi awat apa apen pen da lenaduna tungda matau karamna hena fajana pakhatpa yagadagi haibadu nainaba pangthokpa tharom ne haiki BDF Employees Welfare Association na lengakta tankiba demands tingi matangda pirakhiba lengaki thajaba matam hela fawba thabak oina pangthoktabana maram oiraga tha asige kuntrau mathoi fawbagi manungda lengakna chap chawa thabak pakhat piraktaba taragadi thangnaba numitagi hauraga gun down amadi pen down strike amung chathaba hauragani haina BDF Employees Welfare Association na phongdorakli hiramasiga mailena ngasi Manipur Press kapta pangthokpa pawgi mifam amada All Manipur BDF Employees Welfare Association gi General Association के Central Committee की President S. Sanjit Singh Nahai BDF Personnel Singh ओइबा मरम चाब डिमांड अहुम लेंगाकना थबकतो ऑन्थोपिनबा हाइदना खोंजंग संगसिनबा हौबदगी चाही असिगी मे 13 लेंगाकना वरी सनरबा मतुंग था अनि की मनुंगदा तालिबा डिमांड सिंग असि यंगशिलगनी हाइना थाजबा पिरखिबनी अदुबो लेंगाकना पिरखिबा थाजबदु था अनि हेलकलबा फावबा करिगुंबा अमत थबक ओइना पांगथोरक्तबना मरम ओइरगा ngasi Personnel Singh यावना Central Committee की मिफम पांगथोकलबा तुंगदा BDF Personnel Singh के तालिबा डिमांड सिंग असि था असि kontramatai fawbada lengakna thabakta onthopinaba matam lawgani karigumba hariba matam asi fawbada thabak amata pakhat piraktaba taragadi thangnaba numittagi matam khara yethoktuna thamluraba BDF singi gun down amadi pen down strike makha chatharagani maram asina lengakna matam Sang na lebaki law and order ngakpada choba thaudang lauduna lakliba BDF singi awaba sing asi athubada thabak oina pangthokpiu phongdokhi Logistic लाइबा ऑफिसर सिंह नजु असे इनिशिएटिव लौबिर कांदा तौबो याबा खनाबा याबा अथुबा मतम खनाबिर कांदा नचा नानाय ओइबा कोइन तालिबा जिंजे कोइ थबो इन उथोपिननाबा कोइ ऑल मैक्रोविडेव एम्प्लॉय वेलफेयर एसोसिएशन की प्रेसिडेंट की साइट की अदुवा लाइबा सेंट्रल कमिटी की साइट की मसिमा कोइ प्रेस की थोंग दो फोंदोक जबनी अदु Pakistan के नोंपोक थंगबा सरुकता इचाउ थोपगा मैलेनबा थदोकसिंगदा मियोय चामा हुमुद्रा हेना सिरे सिखिबगी सिंगी मनुंगदा तंखाय अमदी अंगांगनि हाइरि नेशनल डिजास्टर मैनेजमेंट अथॉरिटी ना हाइकिबदा मियोय हुंफु मरीदी पुंग कुनमरी गे मनुंगदा सिखिबनी मिसिंग ख्वाइदगी याम्बा पंजाब प्रोविंस ता नोंकन लेपा लेतेना हाइथकी युम कया तेकी लंबेल कया मांग ताख्रे मियाम अमा इसिंगना चेंथकी दुना इराकनबा यारोम लगनी हाइना मि पार्टनरी अदुगी मथक्ता इसिंग दगी पोकपा लेना कया संदोरकनी हाइबगिसु नुसा थिनरी
District kayada state of emergency lauthokre miyambu mateng pangnanaba lanmi thajinduna thamle hari Rawalpindi da ichau tholakpa yabagi chang yauna isingi imai wangkhalakli hari United States National Transportation Safety Board Chairman Jennifer Homendina haikibada Air India Boeing Dreamliner kaiduna miyo chani humfu sibagi thaudokpu tijinbagi preliminary report ama puthoklakhibadu premature oiri Aircraft Accident Investigation Bureau na release tawkiba preliminary report ta palibat plan aduna kaikhrabagi matungda cockpit ta chamamnaba fangki haribadu da wahang hangningai oi mayamna phongdongnakiba comments singi oinasu GE Aerospace Boeing Air India India-gi Directorate General of Civil Aviation amasung AAIB na kudaki oiba pakum pibasu leikide MS Homendina makata na phongdokibada asigumba thaudoki maramda thigatpa haibasi matam changi AAIB na thigatpada NTSB na mateng pangkhigani AAIB na su haikibada investigation adu yamna cheksinna tawribani Sanabagi Pau TS Angang Macha Meetei Amadi TS Tombi David Trust Camgay na sinduna Camgay Haibong Makong Ground Sarakliba Ahanba 9A Site Football Tournament 2025 ki Final da KFC Camgay Amadi Victoria Fly FC Yaripok yang bemgat lamba tauragani Semi Final sanakiba ani shuba Amadi Aroiba Mestra Victoria Fly FC Yaripok yang bemna Malam FC Maizra Wo Panjol ani sunada maithiba piraga final changbang amkibani Mes aduda mai pakraba Victoria Fly FC team gi maikaidagi Panjol ani adu thoibana mes ki minute tarit suba amadi humfuni thoi suba da chalbangam ki sanakiba mes aduda hais khambana mes commissioner amadi hemantana referee oina mes conduct tawki District Kang Association Juri Bamna Sinduna Divong Khunawi Community Hall gi Kangsangda Kangkhut tara tarukna saru yaduna sanariba First Mixed District Kang Tournament 2025 ki ngasi sanakiba pre-quarter final round match nunthilpung amaw taba matamda LECA na MNCB bu panjal tara tareta maithiba pikre ngasi gi match asi ke manglemba sing amadi TS Herojit Singh na referee amadi scorer oiki hayin nunthilpung ama taba matamda YLCA ga Yawal B ga sanagani ngasi gi match asi LECA ga MNCB Kangkhut anina sanaki ahanba half mamangda LECA na MNCB bu panjal taret mangada mangjin thaduna chatki ani suba half matungda Kangkhut animak na kangkana kapnaki adubu apiba matamda LECA na MNCB bu panjal taranithoi tarukda maithiba piki Aroibada maru eba pau amuka hanna pizari Naga Singna Khundama Mafam Singda Kuki Changba Thingbagi Khongjang Sangsinba Haukhre Digital Electronics for Girls Students Haiba Hiramda Nomagi Oiba Seminar Pangthokre Empowering the IDPS United Nations Guiding Principles on Internal Displacement Haiba Hiramda Kanana Nakre Loinana Pakistan gi nongpok thangba sarukta ising ichawna miyoi chama humudra hena sikre Matang asida imes walam sanok sa solution jari mi eng tabiri besingbo amuka hana kurumjari